ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯃꯛ ꯊꯤꯀꯥ ꯇꯧꯖꯔꯝꯃꯤ ꯑꯩꯅ ꯂꯩꯔꯛꯄ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯆꯤꯡꯒꯤ ꯎꯃꯪ ꯃꯌꯥꯗꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯅꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯇꯧꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯆꯤꯡꯈꯣꯡ ꯃꯌꯥ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯐꯝ ꯑꯗꯥꯏꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯩ ꯇꯝꯅ ꯑꯣꯜꯂꯒ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯗꯥꯏꯗꯨ ꯇꯧꯍꯩꯗꯦ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯛꯈꯣ ꯂꯥꯎꯔꯛꯈꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯝꯃꯤ ꯀꯔꯤꯅꯣ ꯑꯍꯜ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯁꯤꯕꯨ ꯖꯒꯥꯁꯤ ꯂꯩꯐꯝ ꯑꯣꯏꯕꯖꯥꯔꯥ ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯀꯣꯟꯅꯗꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯑꯁꯥꯏꯁꯤꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯔ ꯅꯥꯏꯗꯕ ꯌꯥꯗꯦ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯀꯟꯕ ꯖꯒꯥꯅꯤ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯅꯤꯡꯒꯤ ꯈꯣꯡ ꯍꯥꯞꯐꯝ ꯁꯦꯝꯃꯤꯕ ꯑꯁꯤꯗ ꯑꯣꯏꯅ ꯇꯧ ꯃꯃꯥꯡꯗꯁꯨ ꯃꯤ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯂꯧꯈ꯭ꯔꯕꯅꯤ ꯖꯒꯥ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯂꯩꯁꯥꯕꯤꯒꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯂꯩꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯑꯍꯜ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕꯅꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯁꯥꯏꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯏꯁꯣꯔ ꯑꯗꯨ ꯎꯛꯅ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯅꯁꯥꯗ ꯄꯥꯈꯠ ꯊꯨꯀꯠꯄ ꯑꯀꯤ ꯈꯪ ꯑꯃ ꯍꯦꯛ ꯌꯥꯎꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯟꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯑꯁꯤ ꯎꯛꯅꯔꯕꯁꯨ ꯅꯁꯥꯗ ꯑꯀꯤ ꯑꯈꯪ ꯃꯁꯦꯠ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯥꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯤꯕꯁꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯧꯀ꯭ꯔꯤ ꯑꯃꯁꯨ ꯊꯥꯔꯝꯒꯅꯤ ꯃꯗꯨꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯨꯎꯕ ꯊꯦꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯁꯣꯔ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯍꯜ ꯑꯃꯒꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯎꯒꯤ ꯆꯧꯀ꯭ꯔꯤ ꯑꯁꯤꯗ ꯐꯝꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯃꯥꯒꯤ ꯄꯣꯊꯥꯐꯝꯅꯤ ꯅꯈꯣꯏꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯊꯦꯡꯅꯕꯁꯨ ꯍꯦꯛ ꯃꯌꯥꯎꯒꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯄꯥꯈꯠꯄꯗꯤ ꯌꯥꯗꯦꯀꯣ ꯃꯗꯨꯅ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯤ ꯑꯅꯤ ꯊꯣꯛꯁꯤ ꯏꯇꯣꯝꯗ ꯆꯠꯂꯕꯗꯤ ꯏꯁꯣꯔ ꯑꯗꯨ ꯎꯛꯅꯔꯨꯕꯗ ꯅꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯪꯒꯅꯤ ꯃꯤ ꯑꯅꯤ ꯁꯨꯔꯕꯗꯤ ꯈꯔꯗꯁꯨ ꯐꯩꯗꯅ ꯃꯁꯤꯅꯤ ꯃꯐꯝꯁꯤꯒꯤ ꯏꯁꯣꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯍꯥꯏꯔꯛꯈꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥꯈꯟꯗꯁꯨ ꯖꯒꯥ ꯑꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯕꯗ ꯋꯥꯠꯍꯧꯕ ꯑꯔꯣꯟꯕ ꯋꯥ ꯈꯔꯁꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯑꯉꯥꯡ ꯊꯕꯛ ꯁꯨꯕ ꯋꯥꯀꯔ ꯈꯔꯒ ꯋꯥꯀꯤꯡ ꯑꯣꯏꯅ ꯀꯥꯔꯒ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯌꯨꯝꯁꯨ ꯃꯥꯟꯕ ꯁ꯭ꯀꯨꯜꯁꯨ ꯃꯥꯟꯕ ꯁꯥꯡꯅ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯑꯥꯔꯃꯤ ꯀꯦꯝꯞꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯒ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯕꯗꯁꯨ ꯍꯥꯟꯅ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯇꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯔꯁꯨ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯇꯥꯟꯈꯤꯕꯒꯤ ꯃꯔꯝꯁꯨ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯥꯗ ꯆꯦꯛꯁꯟꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯗ ꯊꯕꯛ ꯁꯨꯕ ꯑꯉꯥꯡ ꯋꯥꯀꯔ ꯑꯃ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯈꯤ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯅꯪꯅ ꯌꯨꯝꯗ ꯆꯠꯈꯤꯕ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯏꯁꯣꯔ ꯑꯗꯨ ꯊꯦꯡꯅꯔꯨꯔꯕ ꯃꯥꯜꯂꯤ ꯑꯩꯅꯗꯤ ꯑꯁꯥꯏꯗ ꯂꯩꯕ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯔꯒ ꯌꯦꯡꯍꯟꯕꯅꯤ ꯑꯗꯨꯕꯨ ꯐꯒꯠꯂꯛꯄꯗꯤ ꯎꯗꯦ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯂꯥꯏꯒꯤꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯑꯉꯥꯡꯁꯤ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯄꯨꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯃꯤ ꯗꯣꯛꯇꯔꯅꯁꯨ ꯍꯤꯗꯥꯛ ꯈꯔ ꯊꯥꯔꯛꯈꯤ ꯀꯣꯟꯅꯗꯤ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ ꯃꯌꯨꯝꯒꯤ ꯃꯤꯗꯁꯨ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕ ꯆꯤꯡ ꯃꯊꯛ ꯍꯥꯟꯅ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯣꯏꯔꯝꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ
nupa amana yamna kana kap laubagi makhon khara tarakhi. Singkhong adusu phingau setpi nupi leisabi ama sum lepaga leiramba thingnei haidana angang sing aduna engonda pauk tamakhi. Wafam adudai su isada nongmata thingnadabana kaya thajaba oiramdi. Phanamasi oiduna su angang sing adudadi matam pumbada ina section wahai kaya ma haibirami. Thaba asi thuna loisalaga yumda hankinaba tausi hairami. Adubu nongmadi thabak suba angang sing adu ware haidana loina tumnaki. Chak su mata thongnaramkhide. Mataw adudai su yengba ngamaktabadagi ahal aduga aiga makhoi mayamgi chak thongbirami. Chak tuoba matung makhoi su phamungda sangduna loina tumnaki. Aisu yumlomdagi angang nare haidana phone manam tawsilakpadagi wakhanda hing tumba yaramdi. Numit adu ahal adusu mayum masengbada oina hingle urani satki. Asumna numidangi pung 12 tarpa matam masaida mapandagi nupi amana mamangda aina hospital na puraga mayumda thimbirama angang adugi maming kaurakhi. Maduda isu ngahakti wakhanda khumjira khalami. Adubu konadi maram chade. Sidagi chakraba miyoi amabu nupi amana kaurakpa haibasi khanduna angang ama aina haudoami. Angang aduda su aina mapanda kauriba makhol asi tabra hangami. Maduda thabak suba angang aduna su tai khumakhi. Ngayakti mapandagi masak khangdraba nupi aduna hana sida leramba angang adugi maming adu leptana kaurakhi. Konadi atopa thabak suba angang sing adudasu ibani changduna loina haudoami. Makhoi su makhol adu tabada mamit mamai loina singakhi. Matam aduda aina makhoida sumna hairami nakhoi wa mata nganganu. Mapanda nupi mana kauribasi ai thong marumdagi yenguge nakhoi su aigi tungda lepo hairami. Maduda angang sing adusu hoit khumakhi. Asumna isu thong ahoba machet amadagi mapanda ina tumina lumduna yengami. Adubu angakpani mapandadi miyoi amata leiba uramkhide. Tawbadubu makhol adudi yamna nakna sum leptana kaurakhi. Mataw kayasida akhoi su masidi maung amani khanduna akhoi pulap tasinaraga nunganba ngainarami. Nongalamdai mikub adudasu aingonda phone ama lakhi. Tawriba phone adusu kanano haidana yenguba matamdasu hana sidagi naraga chatkhiba aina mayumda thinbiramba angang adugi imung manung oirami. Aduga aingonda sumna hairakhi tamo akhoi nawba ngarang ahingi pung 12 tarakpa daida leikhidre. Ado akhoina tamo da phone tawribasi atei karigisu natte aige nawna kana na aduna leiringai machinda soron oi kai oi thabak sufamda thingnarkiba nupi amana mabu kaure haidana machinda yamna toina solami. Ado tamo nupi dubu kanano hangakhi. Wafam adu tabada isu isada kibana yongki. Imung aduda kari khunggadabano khangamkhide. Ngarang ahingi mataw aduga ningsinglubada isada ki tujungbana yongki. Adubu aina mafam asida aige thabak sunoba kaurubana aisu pakhum amade pibam thoi khanduna imung manunggi miyoi sing aduda sumna hairami. Nakhoi lana dilawnu ai wafam amata nakhoida haige madudi hoje aige thabak amagi thabak suba laiba mafam asi laifam khwaidagi kanba mafam jaga ama oirami. Ngarang ahingda su leikidaba angang adugi maming ahing numidang masak khangdraba nupi amana hoje akhoi leiriba yum asigi mapandagi kaurami. Maduda akhoi kibadagi ahing adu miyoi amata tumnathre. Tasengbadi masi pumba isu mafam asida sumaina thokani khangdabana aige thabak amagi lakhibani. Nakhoi engondadi lana lawganu aisu nausa leitre tabada isada yamna nungaijade. Masitani aina mafam asigi khanglibasi hairami. Aige wafam adude imung manunggi miyoi sing adusu wa mata hairamdi phone adum thamki. Mataw kayasida isu konadi wakhalama lakhi. Sumaina aige thabak suraga singmi amamam sum sijalabade engonda kona mayamna wakhalama lakani. Paisa haibasidi akhoina sidripok tanba yai. Adubu thawai asina maruni. Thabak sigi aina contract loribasi ngamaroi haidokhrage haidana aisu wakhalama lakhi. Ngayak leragadi manakadaida leiba ahal adusu lakhi. Mahek lakpaga ainasu ahal aduda sumna hairami. Pabung mamangda sida leramba angang amasu leikhidre haidana hojikta paw ama lai. Maduna isu mafam asida aina suriba thaba ase loisanba ngamgadaba mandre. Handaki hapta asigi manungda thaba ase lepani. Ado pabung so koina mafam asida leigadaba numit 6 ni sidi mafam asida leibiro yumda hanbikhranu. Ngarang su nupi mana mapanda leikidaba angang adugi maming
ꯌꯥꯝꯅ ꯇꯣꯏꯅ ꯀꯧꯔꯝꯃꯤ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯒꯨꯝꯕ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯨꯝ ꯃꯈꯣꯏꯗꯁꯨ ꯊꯦꯡꯅꯔꯛꯄꯗꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯃꯈꯣꯏꯁꯨ ꯍꯟꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯗꯤ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯅꯤꯖꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯣꯏꯔ ꯃꯥꯟꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯧꯔꯤꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯕꯛ ꯂꯧꯔꯛꯈꯤꯕ MLA ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯊꯕꯛꯁꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ MLA ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯔꯥꯖꯃꯣꯍꯟ, ꯅꯪꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯇꯣ, ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯌꯨꯝꯗ ꯍꯜꯂꯣ꯫ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯈꯤꯕ ꯄꯩꯁꯥ ꯈꯔꯗꯨꯒꯤ ꯑꯩ ꯕꯤꯜ ꯄꯥꯁ ꯇꯧꯕꯤꯔꯒꯦ꯫ ꯑꯉꯝꯕ ꯃꯤꯅ ꯁꯨꯖꯔꯅꯤ꯫ ꯅꯪꯁꯨ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ, "ꯍꯣꯏ ꯁꯔ, ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯤꯡꯕꯅꯤ꯫ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯈꯜꯂꯨꯔꯤꯗꯨꯒ ꯌꯥꯝꯅ ꯑꯣꯟꯅꯔꯝꯃꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯗꯕ ꯅꯨꯃꯤꯠ 6ꯅꯤ 8ꯅꯤꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯃꯇꯦꯛ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯈꯣꯡ ꯍꯥꯝꯅꯤꯡꯉꯐꯥꯎ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯑꯃꯠꯇ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯑꯒ ꯉꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯃꯇꯦꯛ ꯑꯗꯨꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯗꯕꯁꯤ ꯅꯨꯃꯤꯠ 2ꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯔꯦꯝꯕ ꯃꯥꯟ ꯆꯥꯡ ꯄꯨꯝꯕ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯀꯧꯔꯒ ꯇꯞꯅ ꯍꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯁꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯨꯗꯤ ꯐꯪꯕ ꯈꯔ ꯋꯥꯏ, ꯅꯈꯣꯏ ꯇꯣꯛꯑꯣꯗ ꯊꯛꯎꯔꯅꯨ꯫ ꯍꯌꯦꯡꯁꯨ ꯌꯨꯝꯗ ꯍꯟꯒꯗꯣꯔꯦ꯫ ꯉꯁꯤ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯣ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯦꯟꯅ ꯊꯛꯎꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯍꯣꯏꯗ ꯐꯔꯦꯗ ꯃꯗꯨꯅ꯫ ꯇꯣꯛꯑꯁꯤ ꯑꯉꯥꯡꯁ, ꯀꯣꯟꯅ ꯅꯌꯥꯝꯕꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯍꯥꯎꯇꯕ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒ ꯇꯨꯝꯃꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟ ꯇꯥꯁꯤꯟꯕ ꯍꯧꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯨꯡꯉꯥꯏꯔꯛꯇꯕꯔ ꯀꯔꯤꯅꯣ, ꯃꯈꯣꯏ ꯈꯨꯟꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯋꯥꯌꯨ ꯂꯤꯛꯂꯤ 3ꯃꯨꯛ ꯆꯦꯔꯪ ꯑꯃꯗ ꯍꯥꯜꯂꯒ ꯄꯨꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯋꯥꯌꯨ ꯑꯗꯨ ꯄꯨꯊꯛꯇ ꯊꯛꯆꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯈꯔ ꯊꯛꯑꯝꯃꯒ ꯇꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯔꯦꯝꯕ ꯁꯔꯨꯛ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯊꯛꯆꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯅꯤꯁꯥ ꯈꯔ ꯂꯥꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛ ꯂꯣꯏꯅ ꯆꯥꯅꯔꯒ ꯐꯃꯨꯡꯗ ꯂꯣꯏꯅ ꯀꯥꯈꯠꯅꯈꯤ꯫ ꯑꯩꯁꯨ ꯋꯥꯌꯨ ꯑꯗꯨ ꯊꯛꯆꯜꯂꯨꯕꯗꯒꯤ ꯃꯄꯥꯟ ꯄꯨꯡꯊꯣꯛꯇ ꯊꯣꯛꯅꯤꯡꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯗꯁꯨ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯛꯈꯤ꯫ ꯆꯤꯜ ꯂꯩꯁꯨ ꯏꯀꯪ ꯀꯪꯉꯒ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯊꯛꯇꯨꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯏꯇꯣꯝꯗ ꯆꯪꯉꯝꯃꯤ꯫ ꯄꯨꯡꯁꯨ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯕꯁꯤ ꯏꯁꯥꯗ ꯈꯪꯖꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯗꯨꯅ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ꯫ ꯑꯩꯅ ꯇꯣꯏꯂꯦꯠꯇꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯣꯝꯗ ꯃꯃꯥꯡꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯨꯝ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯎꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯐꯝꯃꯒ ꯂꯩꯕ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯝꯗꯦ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯄꯨꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯈꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯀꯤꯕ ꯈꯔ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯗꯁꯨ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯈꯨꯠ ꯈꯠꯇꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯕꯒꯨꯝ ꯀꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯁꯨꯝ ꯀꯤꯔꯛꯄꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯄꯥꯎ ꯇꯝꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯇꯨꯝꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯋꯥꯈꯜ ꯇꯧꯅꯁꯨ ꯑꯩ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯣꯟꯅ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯃꯄꯥꯟꯗ ꯂꯥꯎꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯐꯥꯔꯒ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯄꯅꯤ ꯍꯥꯏ꯫ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯑꯗꯨꯅ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯅꯤꯁꯨ ꯍꯥꯏꯅꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯖꯔꯕꯁꯨ
Tasengbadi aisi numidang aduda haladuna kaurakpadagi magi manakta chalaga leiramki. Thawdok kaya asidagi akhoisu mafam adu thadoamduna yumlomda loina hanara'ami. Akhoina chalamda mikub adudasu ahal aduna sumna hairaki. Nakhoisu mafam asida amuk hana hala'anu. Jagasi matam pumada sumaina adum leirani. Thainagi matamdagi khunjasing singjankiba chatkiba miyoi kaya amasu mafam khangdaba makai mangkhrabani hainaraki. Masigi matung hꯧjik-houjikki oinadi akhoina aada thabak suba chaluba mayamsi kaya thuidokpa khudong thibadi tadri. Masini mayam ngasigi Rain Horror Story. Mathangi wari thaglakpada mayam punna muk thengnarasi. Masigidi mayamdagi kainanaba bidai laujari.